Akisbani Imphal Nolini Devi na paupajari ahanbeda maru iba pau Security Force na aina thinkraba loop ki miyo ani yauna yamlaba kuzukulai kaya phagat pangamle Good Friday ki thauram Manipur da su ngasi pangthokli numit asida Raijapal yauna lujingba kaya na yaifa paujel pirakli amishung malemgi khwaidagi phaba hospital singi manungda All India Institute of Medical Sciences AIMS New Delhi na marphu 13 suba mafamda leire Security Force na KYKL ki kadar ani ngarang Thoubal jila ki wangjing Kabakong dagi fare Manipur Police Control Room na thokpa cherol amada hai faraba myoising asidagi ICE hand grenade ama Chinese hand grenade ama yauna atai folam kaya phagatle cherol asina hai rajya asigi tungan mafam singda Security Force na thihumbagi thabak leptana sathari ngarang Kakching jila de sathakiba operation da magazine yawba 303 rifle ama ball action single barrel gun ama amadi nongmai maru kaya yauna tungan ba pulam kaya phagat pangamki Amarom da Imphal jila dagisu magazine yawba AK rifle ama magazine yawba SLR ama 9mm carbine machine gun ama semdoklaba single barrel gun ama pistol ama 36 ICE hand grenade ani amadi nongmai maru kaya yauna atai folam sing phagat pangamki Tenopal jila de sathakiba operation da country made 9mm pistol ani hand grenade nipan IED tara pompi cell nipan amadi nongmai maru kaya phagat pangamki Imphal jila dagisu 7.62 ki SLR ama 12 bore SBBL gun ani 7.65 mm ki pistol ama 36 IC hand grenade ahum stun shell ani tear smoke mari amadi nongmai mari yauna atei folam kaya phagat pangam kre hari Cherolasina makata na hai Manipur Police na gari singi mingsel da tintat film sing longthokpagi drive lepalaitana sathari Thasigi amadagi ngarang phawbada gari lising ahum henbadagi tintat film sing longthokre Amirom da huran kiba nataga miyamdagi namduna mun kiba gari sing lawkhatnabagi tama akhanaba drive ama Manipur Police na ngarang sathakre maduda gari tara tare lawkhat pangamle masigi manungda gari tara tarukti saka mari panba gari ni Prabhu Jisu pangting duna hatkiba numit puning sing duna malem sinba tungbada ngasi Good Friday ki thauram pangthoknari Manipur da su thauram asi Christian lailing chatpa singna church da satuna laisol sabha pangthokli None jila da su ngasi ayu angan badagi hauna Good Friday ki thauram pangthokli Good Friday ga mari leinana Manipur gi Raijapal Ajay Kumar Bala na miyamda madu oina Christian lailing chatpa singda yaipa paujel pidi Raijapal na mahaki paujel da hai numit asina lakpada Prabhu Jisu Krista na miyamgi dama kathokiba mahaki achumba lambi takpiba amadi amaga nungsi sana na tangdu leita na hingna na bagi paujel edu tungda haurakliba mirol singna tamjaningai nei mahaki wakalun asina miyamgi lamjing maira oiri Numit asina lakpada Prabhu Jisu na pamjaramba santi amadi amata oibaki wakalon purakpa oirasano. Manipur Bidhan Sabha ke Adyaksha Thokchom Saitabartana mahaki paujel dahai numit asina lakpada Prabhu Jisu na kathokiba do nauhongna na ningsing hale. Haujiki sarang naba matam asida mahaki ngakpi haiba paujel aduna mipung khudingmakpo amata oibaki wakalon sagatpada lamjing nasino. Numit asina lakpada mipung khudingmakta santi amata oibaki wakalon chechil handuna tungda lakadaba punchida aphaba pinaba oirasano Hanagi Mantri amasung MLA Yumnam Khimsangi paujel da hai Christian lining chatpasingi Good Friday numina lakpada lamdam asida khunda minariba phuruk masel marakta nungsi sanaba amadi tangdu leitaba purakpa oirasano Manipur State Cooperative Union Lamphel Part amade Register of Cooperative Society anina sinduna ngarang pre-membership training program lisingani kunmanga kuntaruk haudokre Imphal ki Lamphel Pata leba Manipur State Cooperative Union ki training hall da pangthokiba training haudokpagi thauram aduda Padma Shri Awardee Thongnaujam Chauba Hanagi Mantri Dr. Moirangthem Nara Cooperation ki Special Secretary Samojit Chalam amadi Manipur State Cooperative Union ki President Longjam Tompi Saksaruk Yaki Thauram to the Wangang Dasri Thongnaujam Chauban Hai Cooperative Union as a miam sangduna mapangal kankat anduna lebagasigi sanmit lon pagat and bamadi chakut balebagama ohen but tangai fate Mahang Hai
Manipur ki sel thungi phibam phagathanba ngamnabagidama cooperative society hinghanba tangai fade masida miyam punna honaminaba changi Leibak chinbe tungna April 10 dagi kun phawba pangthokadaba National Fire Service Week lesingani kun manga gi saruk ama oina ngarang tungan pa mafamsingda fire safety awareness amasung mock drill kaya pangthokre Manipur Fire Service Vibhagna Sinduna Rims Hospital Unaco College Classic Grande amadi Angel Hospital da Fire Safety ga mari lenana miyam punna khangminana bagi thauram amadi maihonglang pokthokpa matamda khudaki oiba sexual thaurang lokhotna bagi matangda mock drill chu utkhi paugi marak thatna atenba break ama Admission open. Caesar Foundation के खुद समनदुना चलाई रिबा St. Anthony School संगाफम दा Class 11 Science Arts अमदी Commerce Stream सिंग असिगी मरकता अपांबा stream दा मिंग चन्नबगी registration होजरे offline registration की दमक school office दा लाकपीदुना तानबियो online registration की दमकता अखोईगी website www.stanthony.in दा चंगबियो NEET aspirant सिंग की दमक खुदोंग चाबा सुपिजगनी Class 5 तगी Class 12 फाउबगी नुपा अमसुंग नुपीगी मतिक चारबा अमदी मतमगा चुनबा हॉस्टल फैसिलिटी सु फंगबिगनी अदोमगी अंगांग सिंगी तुंगी याइफनबगी दमक सेंट एंथनी स्कूल संगाफम दा एडमिशन तौबियो खुदोंग चाबा सि लौबियो ताबिरिबा पावसी आकाशवाणी इम्फाल तकिनी Malimgi khwaidagi phaba hospital chingi manungda All India Institute of Medical Sciences AIMS New Delhi na marphutara tare suba mafamda leire Newsweek amadi state distana piba lisingani kunmari gi malimgi oina khwaidagi phaba hospital ching khangatpada AIMS na marphutara tare suba mafam kanbangam khibani ngasi phongpa pauche singi maruiba pausingi damak hauze Waikhom Chitradhani leire Chitradhani Thagachari Nolini हानागी चीफ मिनिस्टर एन बिरेन की ऑडियो क्लिप की फोरेंसिक रिपोर्ट लाकले हाइबा सेंटर की वफम असिना पुकनोफम की अहान हेडलाइन तौरे हुयलन पाउदा अरामबाई टेंगोल का थादो इनपी की लुचिंग सिंगा गुवाहाटी द मिफम पांगथोक्रे हाइबा पावमा अहान बेलमाइदा फोंगले यूनियन ऑफ इंडिया ना मणिपुर द पीआर थमलकपगी एफिडेविट चयोल अहुम की मनुंगदा फाइल ओन लानखलकनबा खंगन ख्राइबा पावमा नाहारोल की थौदांगी अहान बेलमाइदा फोंगले सना लेबाकता डोनर मिनिस्टर ना इम्फाल द लाक्तुना अवांग बथा की मिफम कया पांगथोक्रे हाइना फोंगली Waqf Amendment Act numit mangani gi manungda paukum piraknaba Supreme Court na lengakta khangankhre maru oiba petition manga khangatpada Nurul Hasan gi yaure haba pausi Ichel Express ki ani shuba headline tawre Imphal Free Press da Governor ga MLA taret ka unakhre haba pausi ahan balamai da fongle Ukrul da lam gi wahodumi manga ama siraga manga sokre haba pausi Sanga Express Manipuri edition gi ahan balamai da fongle Morning Bell da anoba case ama Mark Haukup Amada Mark Haukip amuhana Manipur Police na fare haiba pau ahan belamai da fongli Manipur Melda Union Minister Sindhya na donor project sing yengsin khaiba gi pau ahan ba headline tawri Sanga Express English edition da audio tape leak ki case ka mari leina de haiba Congress ki Bupen dagi wafam ahan belamai da fongli People's Chronicle da Myanmar dagi lanjelak pa refugee sing na maring macha ama Tengnopol da tamthina furakre haiba pau ma ahan belamai da fongli Kanfu Melda Manipur ki MLA kuntaret na Prime Minister Narendra Modi amadi Home Minister Amit Shah unaraba yai haina ani shub headline tawri Naga People's Movement for Human Rights ki Secretary General Chathok Chasinda Kendra Sarkar na atim ba thamjilakpabu NSN IM na yaning da fonglok le haba pau asina Tamenglong Times ki ani shub headline tawre Nolini Thagachari Chitradhani Aribida Mariba pau mukhana Security Force na aina thingraba loop ki miu ani yauna yamlaba khuzukhulai kaya phagat bangamle Good Friday ki thawdam Manipur da su ngasi pangthokli numit asida Rajapal yauna luchingba kaya na paujel pirakli amishung malingi khwaidagi phaba hospital chingi manungda All India Institute of Medical Sciences AIMS New Delhi na marphutara tare suba mafamda leire paulujare